India ge ahanba Yamaha company na puthokpa FZS hybrid motorcycle ngasi airport road Kwakeithel Ninthemkhol Da Leiba Seedabi Motors da naungna maikhum hangdoktuna launch Toukhre thoram aduda Seedabi Motors ke general manager AGM area manager amade company asigi staff singna saruk yaduna Achamba thoram amaga loinana gari adu naungna launch Toukhre ngasi naungna launch Toukhraba FZS hariba motorcycle ase Yamaha company na puthokpa high technology oiraba hauzik matamga yamna chunana miyamna sijinnaba yamna nungaiba makhal amage motorcycle ama oigadawri koi general manager AGM area manager amade policing amade koi showroom sigi Seedabi Motors showroom sigi staff sing amade koi IDFC bank ki koi staff amade koi media ahamata amka nai ko dari ngasi se ko yang mo mira ni ko ai di koi gari anova ana pamangga FZS na hayo di hosik anova FZS hybrid ana ano ma koi ngasi long so jadi program si jadi